President Rule की Proclamation amasung Manipur की Budget Parliament puthokre. Manipur da President Rule chana hankiba President की Proclamation House animak na yaba piba darkar oibana President की Proclamation ngasi Parliament puthokibaga loinana Manipur की Budget su puthokre. Mamang tha February की mapanda nongthomam birena Chief Minister from thadokhraba matung leiba asigi President Dorpati Murmurna mangonda piriba Constitution की Article 356 की sakti makada 12 Suba Manipur Legislative Assembly suspended animation da thambaga loinana President Rule thamkibani. President Rule thamkibagi wafam Rajya Sabha amasung Lok Sabha animang na yaba piba darkar oibana ngasi Lok Sabha da Union Home Minister Amit Shah gi mahut sinduna Union Minister of State for Home Affairs Nityananda Raina House the President ki Proclamation ayaba pibi na puthoki ngasi Parliament mifamda Amit Shah masa lakbang amkhidabadagi Union Minister Nityananda Raina President Proclamation adu ayaba pibi na table tawkhibani. Masigi matung Union Finance Minister Nirmala Sitharaman na Manipur ki Budget House sa puthoki Union Finance Minister na Manipur ki supplementary demand for grant 2024-25 amasung receipt and expenditure and demand for grant 2025-26 su House table tawkre ningsing bayabani mamang tha February 10 dagi taragani thoi suba Manipur Legislative Assembly ki budget mifam phamduna lenga ki maikai dagi Manipur ki budget puthok na basem saba pumloi loiraba matung Assembly mifam phamgadaba nongma walingai February 10 da Chief Minister nongthomam biren fam thadokibadagi Manipur Legislative Assembly suspended animation da thamduna Manipur da President Rule thamlakhibani. Chahi ki oiba state ki budget puthokta ba yadabana Union Finance Minister Nirmala Sitharaman ngasi Manipur ki budget Parliament puthokibani. Parliament ki budget mifam ki ngasi ahoba numita Manipur ki issue Jammu ki issue Tamil Nadu da paikhatpa railway project ki issue Khannaba opposition ki maikai degi adjournment motion mathang pukhalakthuna House animakta charangna bathoki. Ngasi Lok Sabha ki mifamda Congress MP Manikam Jegorna Manipur amasung Jammu ki internal security crisis ki matangda Khannaba House ki business adjustment tawduna Khannaba wafam pukhalaki. Mahangna hai lengangna internal security maintain tawfam thokpa adu matik chadabadagi hingsa gi thokdok wathok kaya ama thoklakpani. Manipur chahi anirom suraba crisis ngasi fawba mapung fana laksin bangamdabaga loinana tha asigi nipanda Manipur da protester singa security force ka ani gi marakta mungnarakpagi thodokta mioi ama siraga mioi kaya na so apan nangki masi fawda Prime Minister ngasi fawba Manipur da chattana leiri mikhal matamda oina Manipur da Prime Minister chatkadoribra haina so MP Manikam Tagore na hangki. Lok Sabha ki MP Bijoy Kumar Elias Bijoy Basantanasu Tamil Nadu ki underfunded railway project ki issue Khannaba adjournment motion thangalaki. Maraksida Congress MP Manish Tiwari na external pressure na India tariff hantharakhibagi wafam Khannaba adjournment motion pukhalakpaga loinana AAP ki MP Sanjoy Singhana Rajya Sabha da rule 267 ki makhada business notice suspension tawnaba wafam pukhalaki. Stock market down chatpadagi retail investors singna awaba mayoknariba si Khannaba House ki business suspend tawnanaba wafam pukhalakibani. DMK ki MP Tiruchi Sibansur Rajya Sabha ki business notice suspension tawnaba House da submit tawrakhi. Editorial Colombo Kangla Pawdagi Lakochar ke Kuki ki lalong central government da oina onsilakpa Manipur wathoki waroshin purangna India government na lokhalakpa khongthangda Manipur Legislative Assembly suspended animation President Rule thamduna apunbagi saktam ngaknaba lan ngakpagi thabak chatharakhiba khunja maitai singna laingaktagi lawkhiba khulai yauna atopa khulai singsu pikhatnakre adubu chin kuki jo singna khulai pikhatpa leitri makhoi tongan balengak sembagi pandam phangdriba phawba khongpham handokloi haibagi Firep hena chesin hankre watho asigi waroshin purangna bani haiduna mitei amasung kuki anigi marakta Changthok Changsin Yadana buffer John Sam Kiba mafam singda mitei singna changbada thingba thambaga loinana makhoina mitei singna khundaba mafam singda nongmai kaptuna attack tawbagi thabak singdi leptana chathari Kukisingna National Highway singda mitei singna chathok chasin ya thingba thamduna lakhiba dagi khongpham handokpasu leitri sina maram ama oiraga central government na popular lengak inturaga PR lengak thamduna wathoki waroshin purangna balokhalaba khongthangda Miyamna PR gi mahut popular government thamnaba kholaw leirabasu watho asigi waroshin purakadaba oirabadi ayetpa pidana khulngak pasingi maikai dagi khulai sing fawba lengakta sinakibani nakal amadana landarakhiba singna khulai thadoktaba amadi makhoi gi pandam phangdriba fawba khongpham handoktabagi Firep ki chairakta Union Home Minister na National Highway yauna lambi khudimakta ayet apan pihandana pikhiba matam loikhibaga PR lengakna National Highway Imphal Dimapur lambi da security akanba section tharanga loinana
passenger bus thaba amadi civil society organization folks na union home minister na lambida ayat apan pihaloi haina lauthokiba adu kadai fawa free oiba ngamlabagi haibagi yengnaba chkhongchat chatpada Kukisingna thingba piduna attack chatharakibagi thodok thokre security gi maikaidagi su ayat apan piribasing takthoknaba honabada kuki naha ama sikiba miyoi marifu rom aso open nangkre masigi makha tarakpada chin kuki jona khundaba mafam singna matam kaktaba saddown lauthokuna lambi thingbagi khongjang hena kansilakibadagi central government gi thausil gi mayokta signarakhiba si laibak thibani Kukisingna mitei miyam gi mathakta landaduna mihan mipun chathaduna lakhiba adudagi khara nathairaga India government da atamnana singnabagi chang hengalakibadagi makhoigi landagi mayon maikai amaramda chatpa horakle mitei dalandabagi mahut central government gi security force singa muknaba Mawongda chatharakhiba asina central government gi Firep karino haibadu matam sangna khangba ngamdana leirakhiba adugi waroisin ama puraknabagi Firep lawrakani haibagi thajaba lei lan ngalliba singna khulai thadoktuna tangdu leitaba puraknaba lengangna lokhalakpa khongthangda physically morally saugatlabasu lengaki mayokta landarakliba singna singnaduna loikham naideba wathok oihanna honariba asigi matangda lengaki oiba chapchaba Firep ama lauthokuna Lokhatpam thokpa thabak sing lokhatpagi tangai fadaba lei central government gi maikai degi lamhen tu henba singi demand separate administration pi roi haina hanjin phongdok khiba leirabasu pi daba yaroi haibagi crime sing chathaba haibasi achoba singnaba oibana lenga ki lokhatpam thokpa thabak sing chapchana lokhatpaga iroinana separate administration pi roi haiba chinhai gi mahuta official cherol pi baga loinana khongpham handok hannaba khanganba mathautai Manipur lengang na ching amasung tamgi lambi thong sembada kan mamieng changki biren Manipur lengang na road connectivity fagathanaba honabada kan mamieng changna ching amasung tamani makta lambi thong semgatpagi thabak sing paikhat ki hai